ngasisu Manipur top channel gi mekeri hauji Myanmar re tholiba thodo watho latest update myam da share tawjigi myam da phukta minasi ahan boina content maru ba masang ngatang la khachara kana myam da hapsaram ge government na cm kiba Myanmar gi Buddhist group amana authority singa mari tatnaragani haibigi engit pikre Myanmar gi khwai gi matik mayai lairaba Buddhist laningba singi association amana military lengakta protesters singi mayokta sathariba hat patukpagi thawong sing lepnaba taksin kibaga loinana ku tawkhibadagi khulai paiba minority amana mara leijadaba misam sing ot naiba masum hat patukpa satharakli haikre military pro democracy demonstrators sing namthana bo khonabada misi mina thowan kibabo hakthengna condemn tawraduna government na cm kiba organization aduna draft statement amada military authority singi thawongda yaningdaba utladuna members singna thabak lepa pamle haina pankhi state sangha mahanayaka committee na sagol senumita religious affairs minister ga tanaraga final statement ama thoknaba thawrang tawri haina Myanmar Now News portal na committee adugi meeting yawkiba lining ba ama palladuna fungruki matam sangna Myanmar gi Buddhist lining ba sing laibak asigi thawdo wathok singda sena duna lakli kumza English singani ga tareta military lenga ki mayokta ukhiba saffron revolution na su Buddhist lining ba singna mangjin thana saru yakhi lining ba singna mangjil tha ki bi ihau adu military lenga na forces na duna namthakiba oirabasu maduna leba aduda democratic reform sing purakpada mateng pangkhi oiragliba phiba madugi matangda khudakta committee gi members singi comment loba ngamkhidrabasu makhoi gi phirep aduna authority sing amas government ka naksinana thabak toriba group adugi marakta sauna yanaraktabagi mau amalakle haibu uli military na February amada Aung San Suu Kyi gi elected government sing thubuga loinena Susi amasung maki party ki members sing bu fajin kibegi Myanmar da achauba crisis ama thoktuna lakli military gi khongthang adubu malem na condemn tawnari ayambana Susi party gi oiba mafam tahan khraba parliament ki members sing na kanglup kyana khundari ba laiba aduda ku gi mayokta amat oina khongpham setna lamina na bo khonakhi pandam asi phangnabagi dam elected members sing na democracy gi pandam laiba autonomy talib lal hoba khuding maktagi terrorist mingdagi lauthok lagani haikhe activist group assistant association for political prisoners ki matungina security force na demonstration sing namthana bo honabda protesters samaga marfu gi mathakta hatkre yumja khaisa numita protesters sing na yangon ga lambi amada laingoi bora sing na semba barricade amagi manakta security force sing amunakhi social media ra thagatpa footage ki matungina police na marak nongmai kapki amasu miye ama makokta palaga haithaki ukhi heba pawmusu phonari aduga atopa content amana UN team na Myanmar military leaders sing crime da senabagi evidence khomli Myanmar gi military leaders sing gi mayokta case lokhotpa yananabagi damakta February amada ku satakhibadagi military gi order da satakhiba crime singi documentary evidence khomjilaga thamnaba Myanmar gi matangda investigators singi oiba UN gi team amana yumjagisa numita appeal tokre Southeast Asia gi leba asida military na power paisin khibadagi madugi mayokta satharakhiba demonstration sing namthanaba security force na nomai kapada proprietor samaga marfu hena sikre khwaidagi sathiba international crime sing thoaliba singdi mausana awang bathaki pham pairiba lusing basingni haina Geneva based the UN team adugi mako Nicholas Kumjiana statement amada haiki magna makhatana hai makhoi crime sing adu masana hakthengna sathaba miyoi singnate makhoi crime tholiba mapham singna masa leitaba phawba yawi makhoi crime da senai haibasi proof tawnabagi damakta report sing pihiba order sing amasu makhoi gi policy singi evidence sangi asigomba information leiba miyoi singna signal natragana proton man account gomba apps singba secure oiba communication khutang investigators sing contact tawgadabani hiramasi ki matang military lenga ki spokesman amana pakhum pirakhide protesters singi mayokta live immunization sizinabagi thawok laiba pokpa numite UN Human Rights Office na condemn tawki kanamatana control tawdana makhoi gi minung si leitabagi matau nomo gi hengalagli haina
masak maming phoningdaba UN gi senior official amana yumsakisa numita agency da phongdokhi military ne February amada Nobel Peace Laureate Aung San Suu Kyi gi affected government mark amasu mark party gi members sing fazin khibadagi Myanmar sathiba political wathok ama laktuna lakli UN investigators singna mi siengadaba force sizinakhiba loniyadaba mongna phapunba otnaiba masum kadaida thambagi haiba imung manungda khangandana mi phabana singbagi evidence khomlibani evidence investigative mechanism for Myanmar asi khwaidagi sathiba crime singi evidence sachin hanabagi damakta UN Human Rights Council kumza Englishing ani gatara gani pana CM kibani hainasu pawamana makhatana phongdoragli adu atopa pawamada namu asumna phongli atopa pawamana asumna phongli Myanmar digi leba sida sangjafam lawnabagi damak lakliba refugee sing sanghandanaba MSA na lawkiba phirep handoknaba takshinkhre Myanmar military na leba dugi elected government ku tawduna hantakraba matung military junta lakhre adubo Leba adugi miyamna yaningdaba phongdokpaga loinana Myanmar gi lusingbi Aung San Suu Kyi bu thadornaba demand tawraduna sangshingiba khongjang aduda Myanmar military na satakhiba ahenba thawong kiana hojik phawbada miyoi chamaga yankhai hena shenkhre miyoi khara amana yumthangnariba leba India da sangjafam lawnabgi damak lakli Myanmar ga tainaba ngamkhai maru oina leba asigi awang nongpok thangba state singda hojik phawbi goina refugee lisingga chawga rom sangsilakre Myanmar military gi ka henba thabak thawong sing khang bangamdaduna leba asida sangjafam lawnaba lakliba Myanmar nationalist singbu Ministry of Home Affairs na leba asida sanglakpada athingba thamnaba phongdokhiba wafam adubo Mizoram gi MP ke Banlabena yaningdaba phongdokhiba loinana NSA gi order adu handoknaba appeal tawkhre Mizo National Front gi MP ke Banlabena phongdokhibada Mizoram khaktada Myanmar refugees sahum hojik phawi oina sanglakre Myanmar sangjafam lawduna leiriba refugees sing aduda state government amasum atop singna mateng pamagi thabak chathari asigumba matam asida MHA na refugees sing sanglakpa thingnaba phongdokhibu wapam maram sade makhoibu Myanmar amuk halankhiba haibasi afaba khongthang oide center na yadaduna nampuda makhoibu Myanmar amuk halankhiba haibasi refugees sing adu aikhoina Hat pagasa manai manamdi makhoi Myanmar amuk sanghiba matamda Myanmar military na sungsoi soina hat khrakadaba ngaktani laiba asida hojik sangjafam lawduna leiriba refugee sing asi ayamana police personnel ngaktani khongjang changchiliba miyam aduda nongmai kapu haiba yadabagi damak police personnel sing aduda military na otnaibagi thabak satakhi maduda khang mangamdaduna makhoi laiba asida changsilakhibani Leba asida sangjafam lawduna leiriba Myanmar refugee lisimga songarom asigi manungda ayambadi Myanmar police amasu makhogi imung manungi miyoi singni hairi amaromda Mizoram na sangjafam lawduna leiriba Myanmar police personnel amana phongdorokhibada khongjang sangsilaiba miyoi singna tear gas amadi water cannon kapadagi hendoktuna numai kapu haina order pirakhibadu makhoina yadabadagi makhoigi mathakta Myanmar army na onchinduna numai kapsilakhi hairiba pawmusu ngaji phonghi basi phongsinda phongnari haina pawamana makhap tare amasum atopa Myanmar gi natapa pawama khatang me hapsaramge mamangda se share tawjakhrabani Mozambique militant singna sahi 13 gi angang phawbo manga kaklaga hali Save the Children's miyoi lising kya sian khraba masum atai lising kaya mayum makai thadoktuna lanjenan khraba Mozambique Islamic lalhauda sahi 13 subada ngairiba nauriba angang sing phawbo manga kaktuna hali haina UK da based of age group Save the Children leba pokko numita phongdokre Save the Children hai right protection NGO asina lalhaubagi irangda mayum makai thadoklaga imung singda wari sanakhi imung masa sing phawba hatpi khraba mama sing wari yauna mi hatpadagi kiningai oiraba sinkya lirakhi pambai amata leitraba nupi ama lotuna laikhi amasum manakta sahi 13 suriba Subada ngairiba yauna maki masa ahum nungsi haitana hat man ukhi heba pawmusu phonaki and thank you